ngasi phong ki batuan tuan manipuri si phong sing dagi maruebi ipau sing myam na thamjagi ahan bada kanglai pak ki maira dagi lokusaraga kedarhum thadok tabagi khongjang leptana sathari India lenga ka tangdu leita bagi wari sanari ba peace talk agreement manipur ki lahulu am oiriba pambaina lusingba UNLF ki chief of army sidaba mapu allies thoiba chief intelligence ingba amadi kedaramaga puna makoi uhungi NIA Paki yaning the Fongo Poloina Makoi condition Yauduna Tador Ohaina, Wangzing Lamding the Mairagi Kongsa Sakre, Mairagi Kongsa Adu coordinating committee, Wangzing Amasum, Wangzing Lamding Maira Pibi Issuation Sinduna Satakiva Kongsa Aduda, UNLF Pambai Group Keep Hazin Kiba Maru Eva Muising, condition Amati Yaudana Tadora Kadavani. NIA Gitong Yaning de Kunnak Papabi Yaroi Makatana Tawong Satavi Yaroi Happiness Ingwa, Kolausing Sulaki. Amaromda lainga ka Santi ki wari sanaba khuyek pina khraba pambaina lusingba UNLF ki army ship yauna miye ahumbu NIA na phajinduna thamkhibagi thawong yaningdaba phongdoktuna kaksing district ki langmaidong amadi waikhongda masing yamlaba nupisingna mairagi rally sakre mairagi khongsat aduda langmaidong maning awang lekai langmaidong bazar awang amadi waikhong apun maira pai bina sinduna sakhiba mairagi khongsat aduda India government atamnana mitay onsin begi thawong yaning de lainga ka Santi ki wari sanari lukim yu ohum NIA na pajin ki be yaning de thoklibi irang si lengan atubu matamda loisel lu haiba kholaw lauki atopa pa omana leikhidraba moirang purel gi khulngakpa kunja bihari gi imungda LMG na mateng pangkhre like minded group LMG manipur na lamdam sigi awana Tola taraba singa madi kahina kudong sadraba imung singa leptana mating panglakpagi maka satrak poina nga si group asigi thawmi singna moirang purel matam sangna khulngak tun leirakiba khanghaudana wan tharakpadigi leikidraba puthem kunja bihari sei kuntraga mathugi imungda nongmada sangdaba yadraba asa thak sing tengbangduna imung asigi awabada saruk yakre LMG ki secretary Ozit Sorak habam amadi publicity secretary Rakesh Norem anina lusingduna sakiba ngasi gi tengbang khongsat aduda Kunjashor Mangsatabam Surendra Ningombam Dawan Nauroibam Boinaw Maibam Thongamba Khundrakpam Birla Salam amadi Suni Nongthombam nasingba maruiba member kya susaruk yaki ngasi gi tengbang khongsat aduga mari leinana group asigi secretary Ozit Sorak habam na phongdokhibada Kuki militant singi lan ngakthokna bigi damak Imphal East District ki manungsana leiriba Moirang Purelda bunker da leiduna tumba saba khangdana khulngak ki bisingi manungda puthem kunja bihari somani maghaukiba Mars taraga manga gi ahingda masaka hena nungairaktabadigi mayumda sanglaktuna pothana pohonari khangudana wan tharaktuna mayum takda leikhide mahakna leikhidraba matung maki loinabi puthem ongbi manauton sei kuntra supnagi class kg tangtamliba Thaza madi supna tangi tha manga rom ta ngairibi masanupi amaga hondoklami kunja bihari gi apokpa mapabung lila singa madi apokpi mama mala nomagi suraga sajaba ka hena wabai mungni haukiba sahi gi me ahum nigi kuki militant sina landarakhiba dudigi moirang purel kulgi maru oina nupa oibisingna bunker saduna kul nganglakibani Koki kulga tainaraga leiriba red zone area da leiriba moirang purel gi kunja sing hauze huziksu akitu zungba marakta leiri Laikhidraba kunja bihari imung manungi awawada LMG na angamba mateng pangjaba laksabani leibak miyamna su laikhidraba kunja bihari gi lehauri liba masasing maaki loina bi amadi imung manungi awawada su saruk yaba oina angamba mateng pangbiu haikena su pau su makatana phongdorakli atopa paomana mitei laloi singi parsing out ki thoram pangthokre Mamang sa English nga niga kun gahum dagi me ahum dagi koki narco terrorist nga mitay gi matakta landarak tu na Manipur gi ngangkhayda singnarak tu na mitay singi khungul muthat na bohonarak liba sibu ngak thokna bagi damakta hang duna leidiba nongpok pana tengo lakpa loisang gi manung sana leiba Eastern Headquarter number 7 Sarangpat Satharakpa mitay la loising gi khul ngak na bagi training passing out ki thoram ngasi pangthokre ngasi gi thoram adu khangabok AC gi MLA Okram Suraj Kumar na thoram apu ki loidana MLA na ibudau pakhang mana laiteng laba phiral singkhatuna nongdol atia khitna haina humna maning tamna penki ngasi gi thoram adu guest of honor oina kaisa Baigasandra mitei social worker kangmam ongbi Malyalaima Mairapai na singba sing susaruk yaki thoram adu organization sigi vice president RK Sana Parihal secretary general Y Mairaba Home Secretary N
loyumba general secretary sing battalions commander sing amadi mitei laloi sing loidana sarang part ki club organization amasung maira paibi sing puna saruk yaminaduna pangthoki hari amaromdana tungge lengak londa AI na democracy bu hena masak thokpa mawong amada purakpa ngamani RK Ranjan tungge lengak londa artificial intelligence AI na democracy bu hena masak thokpa mawong amada purakpa ngamani haina Minister of State External Affairs RK Ranjan na phongtokre ngasi Republic of Korea gi Seoul na pangthokpa ahum suba Summit for Democracy ahanba numit ki AI Digital Technology and Inclusive Society haiba hiram na warol piradun wapam masi mangna phongtokibani Minister Makha Taradun Hai Digital gi Anova Technology Lakibadigi AI na Hozikti Hen Hiram Kudimak Kumang Soction Makamaki Loina Digital Si Sakolak Pigi Matungina Online Tabak Tawa Horakli Masigi Fatabakaya Lairoi Habiati AI na Administrative Process the Song Lakibadigi Bureaucracy Handarakpa Citizen Singa Langaki Tabak Toram Sing Line Kamakamaki Natural Language Process NLP Amadi Tuna Kangnava Technology Sina Lon Mayam Amada Kangan Mangamle India gi digital gi ahong bahor khiba sahi tarashi ta sauna lakli India na digital India haina English ngani ga kutara ga manga dagi hawdokre hauji India gi miyoi million satruka yankhai na internet season rakli adusu malem gi ahong ba mamalda aduna ngasidi malem gi oina sara ni phuga taruki digital transaction India na tawri haikhen su pau su phungdurakli atop pau mana Moregi KLP da Myanmar masa kuntraga nipan sangjafam lauduna lairi More da lariba manga suba Assam Rifles ki key location ban KLP da hauji Myanmar masa kuntraga nipan sangjafam lauraga lairi makoi singa si haukiba Mars nipan da Manipur Central Jail sajiwagi detention center dagi thadoklaba matung numit adumakta da moregi manga suba AR gi KLP da puraklaga thamlakhibane hari lairiba Myanmar masa singa dugi marakta nupi masa ani nupi masa Mari yauraga atai lemhoriba kuntraga nithuduna Myanmar masa nupi ngaktani hainisu paugil kulusina haidi pausna hai KLP moreda sangja phamlauraga lairiba Myanmar masa national singasi karama matamna Myanmar da thadokigani haiba ngamdri makoi singadu logi wanguna Myanmar gi India ra sanglakpigi madalda haukiba sai English singani ga kungo homdagi January kunga tareta moreda gi fogalaga Manipur Central Jail sajiwa gi detention center da thalokibani makoi singadu thadokpagi matam Helakpaga iroidana mathau taba thabak sing lokanaba jail dagi thadorokibani hari manga suba AR gi KLP more da leriba Myanmar masa national singasi atuba matamna Myanmar thakinaba mari lenaba singna thabak pekhatnaba su source asina makhatari makasa tharak poina kangla pawdi ki topa pawm relief camp da leiba miyoi samaga mari nambol gi electoral roll da hapsilamle loken nambol kendra gi polling station number 24/3 ullau Bigi zaga sida handak the phone kiva electoral roll da masakang da bamiyoi samaga mari yokshilamli bamiyoi singa si ulogi sai complex da leiba relief camp da leiba miyoi singa tani asigumba lenga ki thawong singa si peningai oidre haina MPCC gi hanigi president L Lokena phongdokre ngasi congress bona pangthokpa pawgi miphamada magna makha taradun hai nambol gi voter list nauna yoram libi singa si photo yauraga maming matha yaudaba kaya ma yauri Impal dagi kilometer taragom doi mukta salaga lairiba Nambol da asiguma thawong tawriba si lemhoriba BJP gi lairiba MLA singi kendra singda hangliba relief camp singda dikari oiramgani amaromda ECI ne election gi matam laukthokraba matung aikoina khabar paba matam da amadi TV channel gi discussion award miyamna pendaba singna maram oiraga election boycott tawre tawgani haina hehek hairibasi makoina pendribasi kanadano Sasan pari basidani aduga election boycott tawraga masigi solution purakadoribra election boycott tawriba sina sarkar pari basida mating pangsun boina thokani aduna aikoina sarkar si paratambi si harabadi mating thona election asida thengnagadabani hanasu phongtoki makha satharak poina paujal pausi edigi to papawmna thawai pan masingna saw yaroidaba pulam sing angalwadi center singda pirakle sanatombi Malem sida lairiba thawai pan bisingna saw haiba yararoidaba sana thanaba pulam sing angalwadi gi angang singda pija pithangnaba department na pitharakli haina Bharatiya Mazadur Sangha gi president L Sanatomina phongdorakli wapamasi not AOC da leiba social welfare department gi mathakta angalwadi workers singna protest athakiba duna saruk yaraduna Sanatomina phongdokibani magna makha taradun hai angalwadi workers singasi sahi sangna kathokpaga
kathokpana saruk oiraga thabak tawduna lakpani masibu pokning thogat poina angalwadi workers sing sei humfuga manga phawba thabak tawbu yanabagi ayaba pinaba mari lenaba singda takshinduna lakhi leibak phabana india lengana ayaba pirakhi adomana manipur gi oina ngasi phaw sana handana thamli manipur gi oiriba phibam masida department koksa ningdabana ngasi phawba angalwadi workers singna wa ngangdana lakhibani hausik manipur gi angalwadi center singda tawri thawong asidi kalingai matamda sejanabi yaba sejanarage solaba matamda free de thadokki habani masimakta singna leibak thibani haina sumangna makhatana phongdokhi Makazatarak poina pauzal pausi digi to papauna lan gi woroi sin khangdringai mikhal tawgani hairibasi lebak thibani imagi mera lan gi woroi sin amakta khangdringai mikhal tawgani tawriba si manipur gi oina lebak thibani manipur miyam mikhal asida lupalaga lan dagi na thaina bohona riba si ekhoi punamak sirabusi yare haina lengana khallabra haina imagi mera na phungdorakli ngasi imagi mera na sinduna manipur press club ki thangjing hola pangthukiba pawgi mifam amada imagi mairagi media coordinator palungmam rani balana phungdokibadi makna hai mamang sahi gi me ahum digi horakhiba lan asina maramoiduna awa ana misimina yauduna lan asigi woroisin puraktriba tanja sida mikhal tawragani haina lakthurakpa si manipur miyam gi oina lebak thibani lan asi loisinana ba Kuki MLA taraga Santi gi wari sanaba hore haina chief minister na phungdokibagi mayokta MLA tara aduna manipur lenga amadi chief minister ga Santi gi wari sanaba leikhide manipur gi chief minister na miyam na utsaibani minam mangang bani haina phungdokiba dugi matangda miyamda chief minister na kari pakhum pigani haina phungdoki Mikhal asigi namak license kan police ta khusinana ba phungdokliba wafam asi lenga ki oina niti niam lairabas lenga amani miyamna ningsinggadabani lan haudringai mamangda khulai loina khongbatki haibasini khulai sinnabai bisi thawai ga haksanga khainabani Mikhal asigi matangda manipur miyam mikap thokpu mathautari botlai su botoklasi botlai suringai da ngasi manipur gi phibam asi yorakpani haina phongdokhi loisalak poina panam pausi rigi to papom state asida park sana rabies sandoropagi khudam phanglei state asida rabies park sana sandoropagi khudam phangle March tha asigi thakai phawbagi manungda hoina sikpadagi rabies encephalitis na naduna leikhidaba miyoi mari sure hairi thajabi aba pawgi lekhunamagi matungina sayesigi February da Imphal West District ki Lamchang Police Station ki manung sanba Haurang Sabal dagi M Bawai sai yangkhi manga ko ba miyoi ma hoina sikpadagi RIMS ki isolation department da lekatnana ba pukhalaki adubu maha rabies na nare haina confirm taraba matung March 3 da lekatna pa ngamdena leikhide Numit asimaki nungtil pung ohunga makhairam tabra Kaksing District ki Sugunudagi Laisram Revenja sai kuntragom de apak el sana zawbu ko ba masu huina sikpadagi RIMS ki isolation water lekatna pa pukhalaki mahak numit adumki numidang pung nipan ga minini furam tabada lekatna pa ngamdana lekhide sai sigi January kun ga mari da masagi huina sikpadagi RIMS ki isolation department da lekatna rakhiba mi amasu tha sigi taraga treta lekhidre lekhidra ba mi edugi maming kumantem tolngo sai humfugo humdoi lepham nasa wa number 2 Bishnupur district ni Mark RIMS ki isolation ward March taraga humdoi digi admit taraga leraknaba matung isolation ward ki doctor na kanma ngamgani haibigi thajaba leitri haina phongdorakpadagi March taraga tereki ayuk pung taraga makhairam taba nasauda leiba mayumda putharakpada thongal yoramdai da leikhidra hari amaramda khangabokdagi leikhidraba S Kiran Kumar gi imung munung gi miyeshin phungdorakpagi matungina mamang tha February gi ahan masayol khangabok part 3 laipat leikide hui angau wamana sikhibani hoina sikhiba matung anti rabies vaccine kapthokidi haidi tha asigi taraga humdude leikhidraba S Kiran Kumar thabak manungda fungalakpa nungsitta satpa yaraktaba ising khawrangduna thakki tawbada khangba sairona singba lolakpadagi RIMS ta pukatki haidi RIMS isolation ward ki staff sina phongdorakpagi matungina rabies encephalitis mari lainana pukhalakpa patient amata hingkiba yaudri yamdrabada sayolamagi manungda leikidaba ngaktani haidi karigumba hui haudongna sikpa natragana khotkhiba tarabadi pung kunga marigi manungda anti rabies vaccine kapthokadabani mida sikle haidana hui edu hadokpiruidabani hui aduna hinglingaida rabies na nabra nadabra haibadu sangyeng tawduna khangdo hogadabani maduna patient adugi layeng sathabada mating oigani hauju RIMS ki isolation ward leiriba record asigi matungina veterinary department athuba miyamne awareness pibuga loinana yumna yuknariba hui haudong singbu anti rabies vaccine kapthokpana
असुंब खोंगथांग ओइगनी लोइनना हुई लोइरिबा हुइबुसिंगदा गवर्नमेंट की मेकेडी वार्निंग पीबा मथौ तरक्ली मरी लेनब डिपार्टमेंट अथुप मतमदा सेक्शन थौरांग लखोट हौद्रबदी हेन खुदोंथिबु ओइरक्प याना लैरि हाइना पाउसना मखा ताना फोंदोरक्ली अदु हौजिक ओइनदि म्याम पाउस मतांग से लुसिनजरगे मसु म्याम पुरा नवा अपडेट ngaminis